ngasi nungdang phongkiba kanglaipa mairagi pausedagi maroiba pau khara khangatjiraga miyamda khulo tamjige ima tare na maru koktuna Manipur da Santi hanjilaknaba sekmai dagi kangla phaoba cycle lele lakhre mamang chai lising aniga sumna kungo homdagi me ahom dagi Manipur da thokliba kang aniga sathiraba lan asi chai ama farakraba phawbada Manipur lengang loisimba ngamdana laiba asibu pendaba phongdopaga loinana lamdam asida mapum phana santi hanjilaknaba gi paujal puba cycle lele ama ima tare na maru koktolaga sekmai dagi kangla phaoba lakhre Peace Lele asi Kaujing Laima Development Organization na sinbani. Ima tare asina cycle lele chatrigagi mamangda awang semai de leiba. Ima Kaujing Laima Lerembigi laibung mamangda makhoi taret. Paring sana famduna masagi koki sam kokthokki. Masigi matungda Manipur da Santi hanjilanbiyo haiduna. Mamitegi mafi tan imagi mafamda kurumduna thongnijaki. Masigi matungda sili langliba sekmaigi miyamna. Makhoi tare pupungning thawatuna lei paring na chingba hukki. Maduga kangla phaoba miyam go loina cycle piece lele amalaki masagi maru koktuna kangla phaoba cycle lele lakhibi imatare adudi cs Supita Devi ks Nawi Devi m Santi Devi m Ebinau Devi ks Supita Devi ts Nanaw Devi amadi ks Premlata Devi ni imatare ke cycle ki mamangda post ka amamam thetuna protest territorial integrity we want peace protest indigenous people haiba wai sing thaki Ima tare na ima Kaujing Laima laibung dagi cycle thautuna kangla tamna lakpada makhoi ki mamangda motorbike tongba naha asina lamjingduna masing yamlaba miyamga loinana kangla laifam len phawba laki makhoi na kangla tamna lakpa lambi paringda leremba miyamna lan mai faklasi ima tare na yaifare ibudau pakhang bana yaifare maitei popi imana yaifare haiba kholausing leptana lauduna pungning thawaki kangla sanathong yaroba matungda mafam aduda ima tare pu Masing yamlaba miyamna harau tayamna okuna Manipur santi oiba lamdam oirasanu lan mai paklasanu haibana singba kholausing lauki loinana kangla leifam lenda changduna imatare na koknona lai khurumduna Manipur da Santi hanjilaktuna tangdu laitaba Manipur ama oinaba thongnijaki ngasigi cycle lele aduda saru yakhibi khoirapum nawbina phongdokibada sam haibasi nupi oibigi laitingni ikai khumna famni Adubu nupigi ikai khumnafam oiriba sam phawa koktolaga cycle thogduna chaliba santigi lele asi Manipur da tangdu laitaba punsi puraknabagi khongjatni nakal amaromda imatare na kangla laifamlemda ko nonduna mamitagi mapi tana Manipur da Santi hanjilaktuna ingtapa Manipur ama oinaba mamitagi mapi tana kapna thongnijaki kangla gi laifamlen aduda saruk yakhibi maira paibi singi lusingbi amana phongdokkibadi ngasi imatare na maru kokuna cycle lele chaliba asi awabagi ngamkha yaure haiba ulebasi lebaki mapi mapa oibana koina uraga apemba haibadu oiro na koina yenglaga momo noktuna leiro haiki mangna duki matik pendana haikibani ngachi Manipur miyamna wariba asi aikhoigi lengaroi singidi saruk tungde makoigidi misi mina yaude awaba yaude nasana su kainade nakoina nungaye faba mafamda leibani nakoigidi awaba saruk tungdre haduni leibak miyamna wariba masa masu kainabagi mikap mera kona leliba asi tabidaba natra haina phongdokhi mahangna hai ima tare na maru kokuna Manipur da Santi hanjilaknaba cycle lele chaliba asida natana ima tare na kangla dagi Assam Rifles lauthokinaba phi thongdaba khongjang singkiba kaya adu lengang loisingna lengak sasaning china pangthoktabadagi thoankiba ngaktani haina phongdokhi me ahumbu tunga ba mingthon thonbaga loinana mafam kayada paksana tharom pangthoknari jingkuki narco terrorist singa khusamnadana makhoidagi oiba Tongamba ngamkai ama semnaba davi tawduna yelaumi maitei singi mathakta landarakpa ngasi chai ama mapum phabagi tharom tongamba lupsingna sinduna mafong kyada pangthoknakhre tongaba mingthon thonbaga loinana tharom asiga mai leinana khana nainaba wakal khongsa amadi ningsing tharom pangthoknaduna laikhidraba singi mafamda miyamna haikal laikat tamduna ikai khumnaba phongdoknakhi loinana pangai maikai de miyamna wakal khongjang changsinbaga loinana uki MLA taragi mita mai thaki hairi Yelau mimi kapthokpa numit haina ibodau thangjing panana sinduna ngasi ayu pung 4 tarakpadagi haugduna moirang chingkai lampakta pangthokhi maireba iramda ngak sembada thawaina pantha oikraba athauba athaubi singge mafamda haikat laikat tamki Rising Day for Indigenous People su sinduna numida wairang pung 6 tagi 9 phawa maitei Results Forum na kangla mamangda candle light thanuna tharam pangthokhi Coordinating Committee on Manipur Integrity ko komina sinduna ngasi ayu pung 10 makai tarakpadagi iboyama sumang nila sanglenda 365 days
of Chinkuki Narco Terrorist Irrigation in Manipurgi Khana Nainaba Thoro Ama Pangthoki All Manipur United Craft Organization Amuko na Sinduna Ngasi ayupung 12 tarakpada Kwa Kaitha Akham Laikai Community Hall Amuko gi office manakta May 3, 2022 amu hangana yengba revisiting the 3rd May 2023 haibasida khana nainaba mifam pangthoki Federation of Civil Society Organization Fox Manipur na sinduna imagi lebakta singnarakpa numit ngasi ayupung 10 taba matamda Bisubo District ki Yangoi Ningtho Community Hall da miyamgi oiba convention sa pangthoki Langthaba Kendra Craft Coordinating Committee amasung Langthabang Kendra Maira Paibi Coordinating Committee na punna sinduna Kawa Purki Asawa Manakta Kawa Community Hall da Philip Lauminaba numit ngasi nungthil pung 1:40 tabada pangthoki Tharam asigi mangoina na ayupung 10 makhaida EP bagi tharam amasu pangthoki Nakal amaromda Manipur Kanban Luk Makal Kaza Assam na iramda Manipur da thokliba kuki na maitaida landara paki chai ama mapum pharakpa asida lan asida thawaina podha pikhraba amadi relief camp singda lariba singi mafamda ikai khumnaba utpagi tharam ama Manipur Guest House Konjeng Laikai da pangthokre tharam adu ayupung 10 taba matamda Makal gi chairman RK Shanahan Arambam Nandabapu ACS Dr. NK Chan Yumna Nodia Chan Beni Mishra na presidium member oina daisa phangki Iramda Manipur gi damak thawaina pontha ograba singi mitamda Maya chukhatuna hairang lairang kalaga minute ama tumine laiduna laikhidraba singi thawaina lairam lenda ingna chingna lairuna ba thauminaki Tharonga mai lejana Aramba Nandababuna haikibda Manipur da thokliba kangluki irang asi India government na hana yengwidaba loina Prime Minister na ngasi phaoba wahi ama phaoba haidabasi aikhoi maitai asibu tumna mathalage hana khalabra aduna Manipur government na akanba thaudang lahoningi haiki Dr. KN Chana haikibada lan asi loidrabade Assam da soine lairiba khoisu punchilaga chahi tare khundakpada kaja Assam da gi chelaga amuk Manipur da ningtam hanaba honaminarasi haiki Makal gi chairman RK Sanahal na haikibada lan asi chahi ama faraklaba phaoba ingtapa Manipur oidribase aikhoi masel gi lingje manadabagi ra haina khali adubo aikhoi amuktam apunbagi lingchinal honaminasi haiki Accident da police constable ama laikidrei ama soklei ngasi ayupung 3 khai halakpa adwaida Imphal More lambigi Tengnopa police station manung sana laiba sinang kulyorom daida More gi additional SPMD Bias Masayang na lakwa gypsy ama self accident thokpada maduda score ama laikidrei ASI ama na soklei laikhidraba constable adugi mamang MD Ado Latif sai kuntraga manga apokpa laikhidraba adura sip Thawa district ki Sangai Yumpham part 2 Cherapur mathak laikai dagini aduga soklaba ASI aduna MD Yunus Khan Urup Arapti dagini laikhidraba adu lastu ki asi bahaksang postmortem taunaba Jinims ki mokta thamkre aduga thaudo aduda soklaba ASI MD Yunus hauzi Imphal gi Rasmiti City da pokotuna New Wata laikanari mak thoidongna khudong thiningai oidre hari police ki phangwa pawngi matung ina ngasi ayu anganba da additional SP MD Riyas Masayaw na magi score party ka gypsy ama da Imphal romdagi More tamna lakpada sinang kulyom daida makoina tombo gypsy adu self accident thokpani hairi thaudo adu da additional SP MD Riyas di laibak phawbadagi aso apani yahaude hairi thiba khangdana lairakkiba miyo ani phangle sugunu wapopi da laiba miyo ani laita lara tamba chapaga mari lenana chakpi turel da tharoi khumba chakhibadagi ngasi phawba mari makhong khangdana lairakkiba adu ngasi miyo ani adu phangba ngamle hairi pawasin hai miyo ani asi haukiba April 13 da Chanden district ki manung samba mamang chakpi rom da tharoi khumba chakhibani hairi nume adu gi athingba phawbada halaktabadagi phone tawbada makoina paikiba mobile phone adu switch off tawduna laikibadagi makogi langlana jingkhangdana lairakibadagi imung manunggi miyoising mipaina duna lairakki thiba khangdana lairakibadagi phanglaba miyo ani adudi maisnam ingosa sai yangkai apopa M kundumba wapopi singol amadi thoksom somorji sei kuntraga manga apopa TS Indraji singa wapopi maning laikai dagini ngasi makoi ani tekta kadina phanglaba matungda sugunu police ki SDPO Anthony na khusinaki masigi matungda police ki kanguna wapopi maira paibigi ima ibel singda amu makoi ani bu sinaraba matungda yunggi miyoi singda khusinakhre hairi Relief camp da lairakpa chai ama mapum phare laingana yum da halanbiro haina inmate singna kaksingda wakat mifam phangkhre mamang chai lising aniga sumna kungo humdagi mege tang ahumdagi hauduna
ꯆꯠꯊꯔꯛꯂꯤꯕ ꯃꯅꯤꯄꯨꯔꯒꯤ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯛꯄ ꯉꯁꯤ ꯆꯍꯤ ꯑꯃ ꯆꯞ ꯆꯥꯅ ꯁꯨꯔꯦ꯫ ꯑꯩꯈꯣꯏꯕꯨ ꯏꯁꯥꯒꯤ ꯌꯨꯝꯗ ꯍꯜꯍꯟꯕꯤꯗꯨꯅ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯍꯟꯕꯤꯔꯣ ꯍꯥꯏꯅ ꯉꯁꯤ ꯀꯛꯆꯤꯡ ꯀꯩꯊꯦꯜꯗ ꯂꯩꯕ ꯅꯥꯎꯍꯜ ꯂꯥꯏ ꯂꯝꯄꯥꯛꯇ ꯀꯨꯀꯤꯅ ꯀꯣꯠ ꯇꯨꯔꯤꯁꯁꯤꯡꯅ ꯃꯌꯨꯝ ꯃꯀꯩ ꯃꯩ ꯊꯥꯗꯣꯛꯄꯤꯈ꯭ꯔꯕ ꯑꯃꯗꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯌꯨꯝ ꯃꯀꯩ ꯊꯥꯗꯣꯛꯇꯨꯅ ꯂꯥꯟꯖꯦꯟꯅꯔꯛꯇꯨꯅ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯔꯇꯔꯒꯤ ꯃꯅꯨꯡꯗ ꯍꯥꯡꯂꯤꯕ ꯇꯣꯉꯥꯟꯕ ꯔꯤꯂꯤꯐ ꯀꯦꯝꯞ ꯇꯔꯨꯛꯇ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯏꯟꯃꯦꯠꯁꯤꯡ ꯑꯃꯗꯤ ꯀꯛꯆꯤꯡꯒꯤ ꯃꯤꯌꯥꯝꯅ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯉꯁꯤꯒꯤ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯏꯟꯃꯦꯠꯁꯤꯡꯅ ꯃꯈꯣꯏꯒꯤ ꯄꯦꯟꯗꯕ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯈꯤꯕꯗ ꯑꯩꯈꯣꯏ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯛꯄ ꯑꯁꯤ ꯉꯁꯤ ꯆꯍꯤ ꯑꯃ ꯆꯞ ꯆꯥꯅ ꯃꯄꯨꯡ ꯐꯥꯔꯦ꯫ ꯑꯩꯈꯣꯏ ꯀꯌꯥꯝ ꯀꯨꯏꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯈꯤꯒꯗꯧꯔꯤꯕꯅꯣ? ꯑꯩꯈꯣꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯋꯥꯔꯦ꯫ ꯀꯌꯥꯝ ꯀꯨꯏꯅ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡꯅ ꯑꯩꯈꯣꯏ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯁꯦꯠꯄ ꯆꯥꯕ ꯇꯧꯗꯨꯅ ꯂꯩꯈꯤꯒꯗꯧꯔꯤꯕꯅꯣ? ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯌꯨꯝ ꯎꯗꯗꯨꯅ ꯂꯩꯔꯛꯄ ꯆꯍꯤ ꯑꯃ ꯐꯥꯔꯦ꯫ ꯉꯁꯤ ꯐꯥꯎꯕꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯄꯨꯟꯅ ꯆꯥꯛ ꯑꯃꯠꯇ ꯆꯥꯔꯕꯁꯨ ꯄꯨꯟꯅ ꯆꯥꯃꯤꯟꯅꯕ ꯂꯩꯃꯤꯟꯅꯕ ꯐꯪꯗꯦ꯫ ꯃꯤꯌꯥꯝꯅ ꯄꯤꯔꯛꯄ ꯐꯤ ꯈꯔ ꯁꯦꯠꯂꯒ ꯆꯥꯕ ꯃꯆꯦꯠ ꯇꯨꯝꯕ ꯃꯆꯦꯠ ꯇꯧꯗꯨꯅ ꯂꯩꯔꯛꯄ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯋꯥꯔꯦ꯫ ꯏꯆꯥꯁꯤꯡꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤ ꯑꯣꯏꯔꯛꯀꯗꯕꯅꯣ ꯍꯥꯏꯕ ꯉꯝꯗꯦ꯫ ꯂꯩꯉꯥꯛ ꯑꯁꯤꯅ ꯑꯊꯨꯕꯗ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯕꯤꯔꯣ꯫ ꯂꯩꯉꯥꯛꯅ ꯂꯥꯎꯊꯣꯛꯄꯤꯈꯤꯕ ꯏꯟꯃꯦꯠꯁꯤꯡꯒꯤ ꯃꯌꯨꯝ ꯃꯀꯩ ꯁꯥꯒꯅꯤ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄꯤꯗꯨꯅ ꯑꯩꯈꯣꯏꯕꯨ ꯏꯁꯥꯒꯤ ꯏꯔꯝꯗꯝꯗ ꯍꯜꯍꯟꯕꯤꯗꯨꯅ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯍꯟꯕꯤꯔꯣ ꯍꯥꯏꯕ ꯇꯣꯉꯥꯟꯕ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯈꯤ꯫ ꯉꯁꯤꯒꯤ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯅꯤꯡꯗ꯭ꯔꯦ, ꯌꯨꯝꯗ ꯍꯟꯖꯔꯒꯦ, ꯆꯍꯤ ꯑꯃ ꯃꯄꯨꯡ ꯐꯥꯔꯕ ꯂꯥꯟ ꯈꯨꯗꯛꯇ ꯂꯣꯏꯁꯤꯜꯂꯨ, ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕ ꯃꯥꯟꯕ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯊꯧꯑꯣꯡ ꯌꯥꯅꯤꯡꯗꯦ, ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯀꯥꯏꯕ ꯌꯥꯔꯣꯏ, ꯏꯃꯥ ꯂꯩꯕꯥꯛꯅ ꯌꯥꯏꯐꯔꯦ ꯍꯥꯏꯅ ꯊꯥꯕ ꯄ꯭ꯂꯦꯀꯥꯔꯗꯁꯤꯡ ꯄꯥꯏꯕꯒ ꯂꯣꯏꯅꯅ ꯈꯣꯜꯂꯥꯎ ꯀꯌꯥꯁꯨ ꯂꯥꯎꯈꯤ꯫ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯗ ꯃꯥꯡꯈꯤꯕ ꯀꯌꯥꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯗꯦꯜꯂꯤꯗ ꯒ꯭ꯂꯣꯕꯦꯜ ꯁꯣꯂꯤꯗꯥꯔꯤꯇꯤ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯃꯃꯥꯡ ꯆꯍꯤꯒꯤ ꯃꯦ 2ꯗꯒꯤ ꯊꯣꯛꯂꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯅꯪꯈ꯭ꯔꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯉꯁꯤ ꯐꯥꯎꯕ ꯅꯤꯡꯉꯝꯗꯕ ꯀꯌꯥ ꯑꯃꯒ ꯂꯣꯏꯅꯅ ꯍꯤꯡꯂꯕꯁꯨ ꯃꯈꯣꯏꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯤꯕ ꯈꯪꯗ꯭ꯔꯤꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯅꯣꯡꯃꯗꯤ ꯍꯜꯂꯛꯈꯤꯒꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥ ꯑꯃꯗꯤ ꯍꯤꯡꯂꯤ꯫ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯅꯤꯡꯁꯤꯡꯕ ꯑꯣꯏꯅ ꯉꯁꯤ ꯗꯦꯜꯂꯤꯗ ꯄꯥꯡꯊꯣꯛꯈꯤꯕ ꯒ꯭ꯂꯣꯕꯦꯜ ꯁꯣꯂꯤꯗꯥꯔꯤꯇꯤ ꯊꯧꯔꯝ ꯑꯁꯤ DEMAS ꯊꯧꯔꯝ ꯑꯁꯤ ꯗꯦꯜꯂꯤ ꯃꯩꯇꯩ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯝꯃꯤꯇꯤ, ꯒ꯭ꯂꯣꯕꯦꯜ ꯃꯅꯤꯄꯨꯔ ꯐꯦꯗꯔꯦꯁꯟ, ꯀꯔꯅꯥꯇꯀꯥ ꯃꯩꯇꯩ ꯑꯦꯁꯣꯁꯤꯌꯦꯁꯟ, ꯃꯩꯇꯩ ꯌꯥꯏꯐꯔꯂꯨ, ꯃꯩꯇꯩ ꯑꯦꯂꯥꯏꯌꯦꯟꯁ, ꯃꯩꯇꯩ ꯗꯤꯌꯥꯁꯄꯣꯔꯥ ꯏꯟ ꯑꯃꯦꯔꯤꯀꯥ, ꯃꯩꯇꯩ ꯍꯦꯔꯤꯇꯦꯖ ꯁꯣꯁꯥꯏꯇꯤ, NUPI, ꯁꯥꯎꯠ ꯑꯐ꯭ꯔꯦꯠ, ꯌꯨꯅꯥꯏꯇꯦꯗ ꯐꯣꯔ ꯑꯦ ꯔꯨꯁꯇꯦꯠ ꯁꯣꯁꯥꯏꯇꯤ ꯑꯃꯗꯤ ꯇꯤꯝ ꯃꯩꯇꯩ ꯄꯔꯁꯣꯅꯦꯂꯤꯇꯤꯁ ꯑꯃꯁꯨꯡ ꯋꯥꯔꯜ ꯃꯩꯇꯩ ꯀꯥꯎꯟꯁꯤꯜꯅ ꯄꯨꯟꯅ ꯁꯤꯟꯕꯅꯤ ꯍꯥꯏꯔꯤ꯫ ATMꯗꯒꯤ ꯁꯦꯜ ꯍꯨꯔꯥꯟꯂꯝꯕ ꯒꯦꯡ ꯈꯨꯐꯨ ꯑꯃꯒꯤ ꯃꯤꯑꯣꯏ 4 ꯄꯨꯂꯤꯁꯅ ꯐꯥꯔꯦ꯫ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯇꯒꯤ ꯂꯥꯛꯇꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯍꯥꯡꯂꯤꯕ ATMꯁꯤꯡꯗꯒꯤ ꯌꯥꯝꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯅ ꯁꯦꯜ ꯍꯨꯔꯥꯟꯕ ꯒꯦꯡ ꯈꯨꯐꯨ ꯑꯃꯒꯤ ꯃꯤꯑꯣꯏ 4 ꯄꯨꯂꯤꯁꯅ ꯐꯒꯠꯄ ꯉꯝꯂꯦ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯍꯧꯖꯤꯛ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯍꯥꯡꯕ ATM ꯕꯨꯊ 3ꯗꯒꯤ ꯇꯣꯉꯥꯟꯕ ꯗꯤꯚꯥꯏꯁꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯁꯦꯜ ꯍꯨꯔꯥꯟꯈꯤꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯄꯨꯂꯤꯁꯅ ꯊꯤꯖꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯄꯗ ꯒꯦꯡ ꯈꯨꯐꯨ ꯑꯗꯨꯒꯤ ꯃꯤꯑꯣꯏ 4 ꯐꯒꯠꯄ ꯉꯝꯈꯤꯕꯅꯤ꯫ ꯐꯥꯔꯕ ꯃꯤꯑꯣꯏ 4 ꯑꯗꯨꯗꯤ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯇꯒꯤ ꯅꯔꯦꯟꯗ꯭ꯔ ꯄ꯭ꯔꯇꯥꯞ ꯆꯍꯤ 30, ꯍꯦꯃꯟꯇꯨ ꯁꯤꯡꯍ ꯆꯍꯤ 30, ꯑꯖꯤꯠ ꯁꯤꯡꯍ ꯆꯍꯤ 24 ꯑꯃꯗꯤ ꯁꯔꯕꯦꯖ ꯁꯤꯡꯍ ꯆꯍꯤ 29 ꯀꯧꯏ꯫ ꯃꯈꯣꯏ 4 ꯉꯔꯥꯡ ꯆꯤꯐ ꯖꯨꯗꯤꯁꯤꯌꯦꯜ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯀꯣꯔꯠꯇ ꯄꯨꯊꯣꯛꯂꯕ ꯃꯇꯨꯡ ꯊꯥ ꯑꯁꯤꯒꯤ 3 ꯐꯥꯎꯕ ꯅꯨꯃꯤꯠ 5ꯅꯤ ꯖꯨꯗꯤꯁꯤꯌꯦꯜ ꯀꯁꯇꯗꯤ ꯔꯤꯃꯥꯟꯗ ꯂꯧꯈ꯭ꯔꯦ꯫ ꯄꯨꯂꯤꯁꯀꯤ ꯄꯥꯎꯅ ꯍꯥꯏ ꯐꯥꯔꯕ ꯃꯤꯑꯣꯏ 4 ꯑꯗꯨꯅ ꯑꯇꯦꯟꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ATM ꯕꯨꯊꯁꯤꯡꯗꯒꯤ ꯂꯨꯄꯥ 3,30,000 ꯂꯧꯊꯣꯛꯂꯝꯂꯦ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯦ꯫ MSCBꯒꯤ ꯕ꯭ꯔꯥꯟꯆ ꯃꯦꯅꯦꯖꯔꯅ ꯃꯃꯥꯡ ꯊꯥꯒꯤ 30ꯗ ꯁꯤꯇꯤ ꯄꯨꯂꯤꯁꯀꯤ OCꯗ ATM ꯕꯨꯊꯁꯤꯡꯗꯒꯤ ꯁꯛꯈꯪꯗꯕꯁꯤꯡꯅ ꯁꯦꯜ ꯍꯨꯔꯥꯟꯈ꯭ꯔꯦ ꯍꯥꯏꯕꯗꯒꯤ ꯋꯥꯀꯠ ꯑꯃ ꯂꯥꯛꯄꯒꯤ ꯄꯨꯂꯤꯁꯅ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯒꯦꯡ ꯈꯨꯐꯨ ꯑꯁꯤꯅ ꯏꯝꯐꯥꯜꯒꯤ ꯊꯥꯡꯒ ꯕꯖꯥꯔꯗ ꯂꯩꯕ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯣꯑꯣꯄꯔꯦꯇꯤꯚ ꯕꯦꯡꯀꯤ ATM ꯕꯨꯊꯇꯒꯤ ꯁꯦꯜ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯉꯩ ꯄꯨꯂꯤꯁꯅ ꯐꯒꯠꯄ ꯉꯝꯈꯤꯕꯅꯤ ꯍꯥꯏꯔꯤ꯫